ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯅꯤ ꯈꯣꯝꯕ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯌꯥꯝꯅ ꯋꯥꯅ ꯌꯥꯝꯅ ꯇꯟꯊꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯅꯤ ꯈꯣꯝꯕꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯄꯨ ꯐꯥꯏꯔꯦꯟꯖꯥꯎꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯩ ꯏꯁꯨ ꯂꯥꯛꯂꯦꯗꯅ ꯂꯥ ꯍꯩꯁ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯁꯨꯁꯤ ꯌꯥꯝꯅ ꯆꯣꯛꯊꯅ ꯋꯥꯅ ꯎꯏꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤ ꯈꯣꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯄꯨ ꯑꯩ ꯍꯌꯦꯡꯗꯒꯤ ꯁ꯭ꯀꯨꯜ ꯑꯃꯠꯇ ꯆꯠꯂꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯥꯏꯔꯦꯟꯖꯥꯎꯅ ꯍꯩ ꯀꯔꯤꯒꯤꯅꯣꯅꯦ ꯀꯔꯤꯒꯤꯅꯣ ꯏꯁꯨꯅ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗꯧꯔꯤꯕꯗꯤ ꯅꯃꯥꯟꯅꯕꯅ ꯐꯨꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯃꯅꯤ ꯈꯣꯝꯕꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯉꯩꯗꯤ ꯃꯈꯣꯏꯅ ꯃꯌꯨꯝ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯂꯣꯏꯅꯃꯛ ꯆꯠꯃꯤꯟꯅꯈꯤ ꯑꯩꯒꯤꯁꯨ ꯌꯨꯝ ꯌꯧꯅ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤꯗ ꯑꯩꯒꯤꯁꯨ ꯏꯆꯤꯜ ꯏꯄ꯭ꯋꯥ ꯅꯠꯇ꯭ꯔꯒꯁꯨ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯒꯤꯗꯤ ꯌꯦꯡꯉꯨ ꯁ꯭ꯀꯨꯜꯗꯒꯤꯅ ꯌꯨꯝ ꯐꯥꯎꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯀꯅꯥꯁꯨ ꯇꯥꯗꯕ ꯂꯝꯍꯥꯡꯗꯨꯗ ꯏꯇꯣꯝꯇ ꯂꯥꯛꯂꯤꯕꯅꯤ ꯕꯕꯥ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯂꯧꯕꯤꯌꯨ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯃꯠꯇꯁꯨ ꯂꯥꯛꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯥꯏꯔꯦꯟꯖꯥꯎꯅ ꯍꯩ ꯏꯁꯨ ꯊꯣꯏꯕ ꯑꯩꯁꯨ ꯅꯪꯕꯨ ꯂꯧꯕ ꯍꯦꯛ ꯂꯥꯛꯂꯝꯂꯤꯕꯗꯨꯅꯤ ꯍꯟꯗꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯗꯒꯤ ꯈꯣꯡꯁꯦ ꯌꯦꯡꯉꯨ ꯁꯣꯛꯈꯤꯕꯗꯒꯤ ꯅꯪꯕꯨ ꯉꯁꯤ 4-5ꯅꯤ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕ ꯂꯥꯛꯇꯕꯒꯤ ꯋꯥꯅꯤ ꯄꯨꯄꯨꯅ ꯈꯣꯡꯁꯤ ꯍꯦꯛ ꯐꯕꯒ ꯂꯧꯕ ꯂꯥꯛꯂꯒꯗꯕꯅꯤꯅꯦ ꯃꯇꯝ ꯃꯗꯨꯗ ꯃꯅꯤ ꯈꯣꯝꯕꯗꯣ ꯈꯔ ꯁꯥꯎꯔꯛꯅ ꯄꯨꯄꯨꯅ ꯂꯧꯕ ꯂꯥꯛꯄꯗꯨꯗꯤ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯏꯃꯥꯟꯅꯕꯁꯤꯡꯒ ꯅꯣꯛꯈꯦꯗꯨꯅ ꯂꯥꯡꯅ ꯂꯥꯛꯄꯗꯣ ꯑꯗꯨ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯄꯨꯄꯨ ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯁꯥꯟꯅꯕꯤꯅꯕꯁꯨ ꯌꯥꯔꯅꯤ ꯀꯣꯏꯕ ꯆꯠꯄꯁꯨ ꯌꯥꯔꯅꯤ ꯄꯨꯄꯨꯗꯤ ꯈꯤꯇꯪ ꯂꯥꯞꯅ ꯀꯣꯏꯔꯨꯁꯦ ꯍꯥꯏꯔꯁꯨ ꯊꯕꯥꯛ ꯅꯥꯏꯒ ꯈ꯭ꯋꯥꯡ ꯅꯥꯏꯌꯦꯒ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯦꯒ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯇꯝ ꯑꯗꯨꯗ ꯐꯥꯏꯔꯦꯟꯖꯥꯎ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣ ꯐꯔꯦꯁꯦ ꯈꯔ ꯆꯥꯎꯔꯛꯂꯒꯅꯦ ꯃꯔꯥꯏꯅ ꯂꯩꯖꯔꯛꯂꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯥꯏꯔꯦꯟꯖꯥꯎꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯂꯩꯃꯇꯣꯟꯕꯨ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯇꯣꯟ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯆꯦ ꯆꯥꯡ ꯈꯔ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯐꯥꯏꯔꯦꯟꯖꯥꯎꯅ ꯀꯧꯔꯛꯄꯗꯨꯗ ꯃꯅꯤ ꯈꯣꯝꯕ ꯁꯣꯏꯗꯅ ꯂꯥꯛꯂꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯑꯋꯣꯏꯕꯒꯤꯁꯨ ꯃꯅꯤ ꯈꯣꯝꯕ ꯃꯃꯥꯏ ꯑꯗꯣ ꯏꯁꯥꯎ ꯁꯥꯎꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯃꯇꯣꯟ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯩꯃꯥ ꯁ꯭ꯀꯨꯜꯗꯣ ꯍꯜꯂꯛꯂꯕꯗꯤ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯂꯥ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ ꯏꯃꯥ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯐꯥꯏꯔꯦꯟꯖꯥꯎ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯦ ꯇꯨꯃꯤꯟꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯅꯤ ꯈꯣꯝꯕ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯐꯥꯏꯔꯦꯟꯖꯥꯎꯁꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯀꯣꯏꯔꯦꯡꯁꯨ ꯑꯣꯐꯤꯁꯀꯤ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯈꯔ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤꯕꯔꯥ ꯍꯣꯠꯂꯤꯕꯔꯥ ꯑꯃ ꯇꯧꯔꯤ ꯂꯩꯃꯇꯣꯟꯅ ꯆꯥꯛꯈꯨꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯥꯛ ꯊꯣꯡꯂꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯐꯥꯏꯔꯦꯟꯖꯥꯎ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯂꯩꯃꯇꯣꯟ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥ ꯃꯅꯤ ꯈꯣꯝꯕ ꯃꯈꯣꯏ ꯄꯨꯟꯅ 4ꯗꯪꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯇꯣꯟꯅ ꯆꯥꯛ ꯊꯣꯡꯅ ꯉꯁꯥꯏ ꯃꯅꯤ ꯈꯣꯝꯕꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤ ꯃꯍꯥꯛꯀꯤꯁꯨ ꯃꯃꯥꯟꯅꯕ ꯑꯃ ꯄꯤꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯈꯤꯕꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯃꯇꯣꯟꯅ ꯃꯅꯤ ꯈꯣꯝꯕꯗꯨꯕꯨ ꯂꯥꯏꯔꯤꯛꯀ ꯄꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯨꯝꯂꯤꯕ ꯖꯥꯠꯂ ꯌꯦꯡꯉꯨꯈꯤꯒꯦ ꯈꯜꯂꯗꯨꯅ ꯄꯔꯞ ꯂꯣꯟꯅ ꯂꯥꯛꯂꯦ ꯑꯗꯨꯒꯤ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ ꯂꯥꯏꯔꯤꯛꯇꯤ ꯄꯥꯔꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯕꯣꯏ ꯑꯃꯗ ꯏꯔꯤꯕꯔꯥ ꯌꯦꯛꯂꯤꯕꯔꯥ ꯑꯃ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯃꯇꯣꯟ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯂꯤꯕꯗꯣ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯄꯔꯞ ꯂꯥꯛꯇꯨꯅ ꯂꯣꯏꯁꯤꯟ ꯈꯥꯝꯖꯤꯟ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯇꯣꯟꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯁꯥꯎꯒꯨꯝ ꯑꯃ ꯐꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯇꯣꯟꯅ ꯀꯔꯤꯅꯣ ꯏꯁꯥꯁꯤ ꯏꯇꯟ ꯇꯟꯊꯕ ꯆꯣꯛꯊꯕ ꯍꯨꯃꯥꯡ ꯕꯪꯂꯧ ꯀꯥꯕꯗꯧꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯏꯔꯦꯡꯅ ꯀꯔꯤꯅꯣ ꯂꯥꯏꯍꯧ ꯇꯧꯋꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯨꯃꯥꯡ ꯁꯧꯋꯦꯔ ꯆꯥꯛ ꯃꯩꯅꯥꯛꯀ ꯂꯩꯔꯕꯗꯤ ꯍꯨꯃꯥꯡ ꯁꯧꯕ ꯇꯥꯕꯅꯤ ꯅꯪꯕꯣ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯇꯣꯟꯅ ꯀꯔꯤꯅꯣꯗ ꯑꯩꯅ ꯊꯣꯡꯂꯤꯕꯁꯤ ꯒ꯭ꯌꯥꯁꯅꯤ ꯀꯃꯥꯏꯅ ꯍꯨꯃꯥꯡ ꯁꯧꯒꯗꯧꯔꯤꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡꯅ ꯍꯣꯏꯅꯦ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯆꯥꯛꯁꯤ ꯂꯥꯝꯕꯅꯕꯨ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯃꯇꯣꯟꯅ ꯑꯉꯥꯡ ꯀꯧꯕꯤꯔꯨꯔꯣ ꯆꯥꯛ ꯊꯤꯔꯝꯂꯒꯦ ꯄꯥꯕꯨꯡꯁꯨ ꯂꯥꯛꯑꯣꯅ ꯍꯥꯏꯕꯤꯔꯝꯂꯣ ꯍꯥꯏꯔꯛꯂꯤ
ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯔꯦꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯊꯪ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯅꯤ ꯈꯣꯝꯕꯒ ꯂꯣꯏꯅꯅ ꯆꯥꯛꯁꯪꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯇꯣꯟꯅ ꯉꯁꯥꯏ ꯃꯅꯤ ꯈꯣꯝꯕꯅ ꯌꯦꯛꯂꯤꯕꯗꯣ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯅꯤ ꯈꯣꯝꯕꯒꯤ ꯀꯥꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯉꯁꯥꯏ ꯃꯅꯤ ꯈꯣꯝꯕꯅ ꯌꯦꯛꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯍꯥꯛꯅ ꯌꯦꯛꯂꯝꯂꯤꯕꯁꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯒ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯌꯦꯛꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯇꯣꯟ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯀꯣꯏꯔꯦꯡꯅ "ꯍꯥꯏ, ꯏꯁꯤꯡꯁꯦ ꯈꯖꯤꯛꯇ ꯍꯩꯔꯨ ꯂꯥꯎꯅꯦ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯑꯃꯨꯛꯀꯁꯨ ꯃꯅꯤ ꯈꯣꯝꯕꯗꯣ ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯂꯔꯣꯏ, ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯥꯏꯔꯦꯟꯖꯥꯎꯅ ꯃꯅꯤ ꯈꯣꯝꯕꯗ "ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯒꯦ, ꯅꯪ ꯉꯁꯤꯒꯤꯗꯤ ꯁꯥꯎꯔꯅꯨ" ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯦꯝꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯝꯗꯣ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯏꯕ ꯂꯥꯡꯕ ꯂꯣꯏꯅꯃꯛ ꯆꯠꯅꯩ꯫ ꯃꯅꯤ ꯈꯣꯝꯕꯁꯨ ꯃꯃꯥꯟꯅꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯡꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯀꯔꯤꯗ ꯀꯣꯏꯕ ꯆꯠꯇꯨꯅ ꯑꯆꯥꯄꯣꯠ ꯆꯥꯕ, ꯁꯥꯟꯅꯄꯣꯠ ꯂꯩꯕ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯍꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯔꯝꯗꯤ ꯃꯅꯤ ꯈꯣꯝꯕꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯈꯔ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯇꯧꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯈꯨꯟꯒꯤ ꯈꯨꯟꯖꯤꯜ ꯂꯝꯕꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯧꯕꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯅꯤ ꯈꯣꯝꯕꯗꯣ ꯍꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯂꯒ ꯃꯃꯥꯟꯅꯕ ꯈꯔ ꯑꯃꯨꯛ ꯊꯦꯡꯅꯕꯗꯒꯤ ꯌꯥ ꯃꯔꯥꯡ ꯂꯥꯡꯅꯕꯗꯒꯤ ꯑꯗꯨꯃꯛ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯅꯤ ꯈꯣꯝꯕ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯌꯥ ꯁꯨꯝ ꯂꯥꯡꯉꯝꯕꯗꯒꯤ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯌꯧꯉꯟꯅꯕ ꯆꯠꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯃꯅꯤ ꯈꯣꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯃꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯕ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ ꯃꯈꯣꯏꯒꯤ ꯋꯥꯡꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯕꯦꯜꯀꯣꯅꯤꯗꯒꯤ ꯌꯦꯡꯊꯔꯛꯄꯗꯗꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯆꯠꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯤꯕꯗꯨꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯇꯥꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ, ꯌꯥꯝꯅ ꯂꯥꯞꯅꯈ꯭ꯔꯤ꯫ ꯃꯅꯤ ꯈꯣꯝꯕ ꯍꯣꯕꯦ ꯆꯦꯟꯊꯔꯛꯇꯨꯅ ꯒꯦꯠ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤ꯫ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯇꯧ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯄꯨ ꯐꯥꯏꯔꯦꯟꯖꯥꯎꯅ ꯎꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯅꯤ ꯈꯣꯝꯕ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯄ ꯑꯗꯨꯒ ꯒꯦꯠꯇ ꯑꯃꯨꯛ ꯆꯦꯟꯊꯣꯛꯂꯛꯂꯒ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯄꯗꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯂꯤ, ꯎꯅꯕ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯤ ꯈꯣꯝꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯂꯣꯝꯗ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯑꯗꯨꯃꯛ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯣꯝꯇ ꯑꯉꯥꯎꯕꯒꯨꯝ ꯃꯄꯥꯡ ꯌꯥꯎꯗꯅ ꯀꯩꯊꯦꯜ ꯄꯣꯂꯛ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯀꯉꯥꯎꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯐꯤꯂꯝ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔ ꯂꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯈꯥꯏꯖꯤꯟꯅꯔꯒ ꯐꯤꯂꯝ ꯀꯥꯞꯄ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯤꯂꯝ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤ ꯈꯣꯝꯕꯗꯤ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯐꯥꯎꯕ ꯐꯪꯗꯕꯗꯒꯤ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯎꯪꯂꯒ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯤ ꯈꯣꯝꯕ "ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ, ꯌꯨꯝꯗ ꯍꯜꯂꯒꯦ" ꯍꯥꯏꯗꯨꯅ ꯃꯅꯤ ꯈꯣꯝꯕ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯅꯤ ꯈꯣꯝꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯁꯥꯗꯣ ꯀꯞꯅꯤꯡ ꯁꯥꯅꯤꯡ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯨꯗ ꯐꯥꯏꯔꯦꯟꯖꯥꯎꯅ "ꯍꯥꯏ, ꯀꯩꯗꯧꯔꯦ? ꯔꯇꯤ ꯅꯪꯕꯨ ꯀꯥꯡ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯄꯤꯔꯤ ꯍꯜꯂꯛꯂꯤꯕꯁꯤꯅ ꯅꯃꯥꯟꯅꯕꯒ ꯈꯟꯅꯔꯕ꯭ꯔꯣ? ꯍꯥ, ꯍꯦꯔꯥ, ꯏꯁꯨꯗ ꯃꯣꯏꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ? ꯅꯪꯒꯤ ꯄꯨꯄꯨ ꯂꯩꯔꯤꯕꯁꯤꯗꯤ" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯅꯤ ꯈꯣꯝꯕ "ꯄꯨꯄꯨ ꯂꯩꯔꯦꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯁꯥꯟꯅꯕ ꯆꯠꯄꯁꯨ ꯌꯥꯗꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯣꯏꯕ ꯆꯠꯄꯁꯨ ꯌꯥꯗꯦ, ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ, ꯑꯩꯁꯨ ꯉꯥꯏꯔꯝꯗꯦ, ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯔꯝꯕꯗꯨꯅꯦ ꯐꯒꯗꯕꯅꯤ" ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯤ ꯈꯣꯝꯕ ꯀꯞꯇꯨꯅ ꯏꯃꯨꯡ ꯆꯪꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯥꯏꯔꯦꯟꯖꯥꯎꯅ "ꯑꯉꯥꯡ ꯑꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅꯒ ꯃꯤꯅꯧ ꯑꯣꯏꯅꯒ ꯂꯥꯛꯂꯦ, ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒ ꯈꯔ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯒꯗꯕꯁꯨ ꯌꯨꯝ ꯑꯁꯤꯅꯒ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯈꯨꯟꯗꯣꯟꯗꯒ ꯂꯩꯁꯜꯂꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤ ꯂꯩꯅꯥ ꯅꯥꯈꯤꯕ ꯇꯥꯔꯦ, ꯑꯩ ꯆꯪꯂꯒ ꯑꯃꯨꯛꯇꯪ ꯊꯦꯝꯂꯨꯈꯤꯒꯦ" ꯑꯁꯨꯝꯅ ꯈꯜꯂꯒ ꯐꯥꯏꯔꯦꯟꯖꯥꯎ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯗꯤ ꯃꯩ ꯍꯧꯅ
ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯥꯏꯔꯦꯟꯖꯥꯎꯅ ꯑꯁ ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯑꯩꯅ ꯄꯤꯔꯒꯦ, ꯑꯗꯨꯒꯅꯦ ꯍꯩ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯃꯔꯨꯞ ꯑꯁꯤ ꯅꯪꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ, ꯅꯪ ꯅꯇꯣꯝꯇꯒꯤ ꯃꯔꯨꯞ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯕꯕꯥ ꯅꯪꯒꯤ ꯃꯃꯥꯗꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ꯫ ꯑꯩꯒꯤꯅ ꯄꯤꯒꯗꯧꯔꯤꯕ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯗꯤ ꯄꯋꯥꯔꯒꯁꯤ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ, ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯗꯅ ꯅꯪ ꯋꯥꯁꯛꯑꯣ, ꯑꯩꯉꯣꯟꯗ ꯋꯥꯁꯛꯑꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯃꯅꯤꯈꯣꯝꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯄꯤꯒꯗꯧꯔꯤ ꯏꯄꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯐꯥꯏꯔꯦꯟꯖꯥꯎꯅ ꯄꯤꯒꯗꯧꯔꯤꯕꯅꯤꯅꯦ, ꯄꯋꯥꯔ ꯄꯥꯏꯕ ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕꯅꯤꯅꯦ, ꯑꯗꯨ ꯅꯪ ꯍꯥꯏꯗꯣꯛꯑꯣꯏ, ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯗꯅ ꯋꯥꯁꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤꯈꯣꯝꯕ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯤꯈꯣꯝꯕꯅ ꯑꯗꯨꯗꯤ ꯏꯄꯨ ꯀꯩꯗꯧꯉꯩ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯐꯥꯏꯔꯦꯟꯖꯥꯎꯅ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯒꯦ꯫ ꯅꯠꯇꯦ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯒꯦ, ꯅꯪ ꯑꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯤꯈꯣꯝꯕꯕꯨ ꯊꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯃꯅꯤꯈꯣꯝꯕꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯔꯥꯡ ꯀꯣꯏꯔꯨꯕꯒꯤ ꯃꯐꯝ ꯑꯃꯗꯤ ꯃꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯄ ꯑꯃꯗꯤ ꯃꯈꯣꯏꯅ ꯌꯦꯡꯂꯨꯕ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯈꯣꯝꯕꯅ ꯑꯩꯕꯨ ꯉꯥꯏꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪ ꯉꯥꯏꯒꯗ꯭ꯔꯣ? ꯅꯪꯗꯤ ꯊꯣꯛꯁꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ, ꯑꯩꯈꯣꯏ ꯅꯪ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯃꯦ, ꯅꯪ ꯂꯥꯛꯃꯟꯗꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯂꯦ, ꯉꯔꯥꯡ ꯐꯤꯂꯝ ꯌꯦꯡꯉꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯂꯨꯕ ꯐꯤꯂꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯂꯤꯁꯜꯂꯛꯏ꯫ ꯃꯅꯤꯈꯣꯝꯕꯁꯨ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯈ꯭ꯔꯕꯗ ꯃꯅꯤꯈꯣꯝꯕ ꯃꯍꯧꯁꯥ ꯃꯌꯨꯝ ꯇꯝꯅ ꯃꯇꯣꯝꯇ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯒꯤꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯔꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯥꯒ ꯄꯨꯟꯃꯤꯟꯅꯔꯛꯄ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯤꯔꯛꯄ ꯐꯤꯂꯝꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯅꯨꯃꯤꯗꯥꯡ ꯂꯥꯛꯀꯗꯧꯔꯤꯕ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯂꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯉꯥꯏꯕ ꯉꯝꯈꯤꯗꯦ, ꯆꯠꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯅꯤꯈꯣꯝꯕꯅ ꯃꯥꯒꯤ ꯃꯄꯨ ꯐꯥꯏꯔꯦꯟꯖꯥꯎꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ, ꯑꯗꯨꯒ ꯃꯄꯨꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯈꯣꯝꯕꯒꯤ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯀꯔꯤꯅꯣꯅꯦꯍꯦ, ꯅꯪ ꯀꯟꯗ ꯌꯥꯜꯂꯤꯕ ꯂꯥꯏꯔꯤꯛ ꯈꯥꯎ ꯐꯥꯎꯕ ꯊꯝꯗꯕ ꯃꯈꯩ ꯅꯄꯨꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯈꯣꯝꯕꯅ ꯏꯄꯨꯒ ꯑꯩꯒ ꯋꯥ ꯑꯃ ꯍꯥꯏꯅꯈꯤꯕ ꯂꯩ, ꯑꯗꯨꯒꯤꯅꯤ, ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯄꯨꯕꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯂꯩꯃꯇꯣꯟꯅ ꯅꯄꯨꯗꯤꯅꯦ ꯃꯤꯒꯤ ꯁꯣꯔꯥ ꯆꯠꯈꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ, ꯌꯥꯝ ꯋꯥꯠꯂꯤ ꯍꯜꯂꯛꯀꯗꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤꯈꯣꯝꯕ ꯑꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯈꯥꯎ ꯑꯗꯨ ꯊꯝꯅꯕꯒꯤꯗꯃꯛ ꯀꯥꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯀꯥꯗ ꯊꯝꯂꯦ, ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯅꯤꯈꯣꯝꯕꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯁꯤ ꯎꯕꯗ ꯂꯩꯃꯇꯣꯟꯁꯨ ꯍꯔꯥꯎꯖꯔꯤ꯫ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯏꯗ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯅ ꯃꯅꯤꯈꯣꯝꯕꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯈꯣꯝꯕꯅ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯈꯣꯝꯕ ꯃꯄꯨꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯐꯥꯏꯔꯦꯟꯖꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯐꯥꯏꯔꯦꯟꯖꯥꯎ ꯎꯕꯗ ꯃꯅꯤꯈꯣꯝꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯨꯄꯨ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯔꯦ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯐꯥꯏꯔꯦꯟꯖꯥꯎꯅ ꯌꯥꯗꯦ, ꯍꯧꯖꯤꯛ ꯋꯥꯠꯂꯤꯀꯣ, ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯋꯥ ꯂꯥꯎꯒꯅꯨ, ꯏꯃꯥ ꯍꯣꯏꯅꯒ ꯈꯪꯈ꯭ꯔꯕꯗꯤ ꯅꯪ ꯐꯨꯖꯈꯤꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ, ꯑꯩꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯒ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯕꯗꯤ ꯍꯥꯏꯗꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩꯅꯦꯀꯣ, ꯈꯔ ꯁꯤꯡꯉꯨ, ꯁꯣꯔꯥꯠꯀꯤꯅꯦ ꯑꯩꯅꯅꯦ ꯑꯆꯥ ꯑꯊꯛ ꯈꯔ ꯌꯥꯎꯔꯛꯄꯅꯤ, ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯨ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯄꯤꯁꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯗ ꯃꯅꯤꯈꯣꯝꯕ ꯃꯄꯨ ꯐꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅꯇ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯥꯏꯔꯦꯟꯖꯥꯎꯅ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯦꯅꯦ, ꯑꯗꯨꯅ ꯇꯧꯍꯩꯇ꯭ꯔꯦꯅꯦ, ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯑꯩꯅ ꯂꯥꯛꯄꯤꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇꯤ ꯆꯠꯊꯣꯛꯄ ꯇꯧꯍꯩꯗ꯭ꯔꯦ, ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯏꯅ ꯃꯥ ꯂꯥꯛꯂꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯦ, ꯑꯗꯨꯅ ꯅꯪ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯐꯥꯎꯕꯗꯤ ꯉꯥꯏꯔꯣꯅꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤꯈꯣꯝꯕ ꯃꯩ ꯍꯧꯅ ꯁꯥꯎꯔꯛꯂꯦ꯫ ꯉꯁꯥꯏꯅ ꯅꯨꯃꯤꯗꯥꯡ ꯌꯥꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯐꯥꯎꯕ ꯉꯥꯏꯍꯟꯒꯗꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯐꯥꯏꯔꯦꯟꯖꯥꯎꯅ
ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯅꯪꯒꯤ ꯃꯔꯨꯞꯇꯨꯅ ꯍꯥꯏꯕꯅꯤ ꯉꯥꯏꯈꯣ ꯅꯪꯒꯤ ꯃꯔꯨꯞꯇꯨꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯉꯛꯏ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯪꯅ ꯄꯤꯒꯗꯕꯅꯤ ꯌꯥꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ ꯀꯔꯤ ꯋꯥꯍꯪꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯃꯥꯒꯤ ꯃꯄꯨ ꯐꯔꯦꯟꯖꯥꯎꯅ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯍꯌꯦꯡ ꯅꯪꯒ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯃꯥꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯅꯃꯥꯟꯅꯕꯒ ꯄꯨꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯍꯧꯏ ꯑꯗꯨꯒ ꯃꯥꯒ ꯅꯪꯒ ꯇꯤꯟꯅꯩ ꯍꯥꯏꯕꯁꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯃꯥ ꯌꯥꯝꯅ ꯁꯥꯎꯒꯅꯤ ꯑꯗꯨꯁꯨ ꯍꯥꯏꯍꯧꯏ ꯅꯪꯕꯨ ꯍꯥꯏꯗꯣꯛꯀꯗ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ ꯍꯥꯏꯗꯣꯛꯏ ꯍꯥꯏꯔꯃꯇꯗ ꯍꯥꯏꯗꯨꯅ ꯁꯥꯎꯒꯠꯂꯛꯏ ꯃꯁꯤꯗꯤ ꯐꯔꯦꯟꯖꯥꯎꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛ ꯂꯥꯛꯂꯒꯅꯤ ꯅꯪꯁꯨ ꯈꯔ ꯀꯦꯅ ꯃꯧꯅꯅ ꯂꯩꯌꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯣ ꯃꯥꯗꯤ ꯃꯣꯠꯄ ꯅꯥꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯁꯨ ꯌꯥꯗꯕꯅꯤ ꯆꯥꯡ ꯅꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯕꯁꯦ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯏꯜꯂꯨꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤ ꯈꯣꯝꯕꯁꯨ ꯍꯣꯏ ꯏꯄꯨ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯈꯣꯝꯕ ꯁ꯭ꯀꯨꯜ ꯀꯥꯔꯛꯂꯤ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯛꯅꯒꯨꯝ ꯀꯔꯤꯒꯨꯝ ꯅꯍꯥꯟꯒꯤ ꯀꯥꯡ ꯆꯤꯡꯒꯨꯕꯒꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯂꯤꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ ꯃꯈꯣꯏꯅ ꯀꯣꯏꯕ ꯆꯠꯄꯗ ꯃꯍꯥꯛ ꯆꯠꯍꯧꯗꯕꯒꯤ ꯌꯥꯍꯧꯗꯕꯒꯤ ꯌꯥꯝꯅ ꯁꯥꯎꯔꯤ ꯍꯥꯏꯕꯁꯦ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯈꯪꯕꯗꯒꯤ ꯂꯛꯅꯔꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯁ꯭ꯋꯥꯏꯗ ꯂꯤꯔꯨꯔꯣ ꯍꯥꯏꯔꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯊꯧ ꯅꯠꯇꯦ ꯅꯪ ꯅꯊꯧꯔꯥ ꯍꯥꯏꯗꯨꯅ ꯎꯪꯈꯠꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯉꯥꯡ ꯃꯁꯦꯟ ꯐꯨꯅꯔꯛꯏ ꯑꯁꯣꯝꯅ ꯐꯨꯅꯔꯛꯄꯗ ꯂꯥꯛꯇꯨꯅ ꯏꯟꯕꯗꯒꯤ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯐꯥꯟꯒꯤ ꯃꯆꯦꯛꯀꯤ ꯃꯆꯤꯟ ꯇꯨꯝꯕ ꯈꯔꯅ ꯊꯤꯟꯕꯗꯒꯤ ꯏ ꯊꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯅꯤ ꯈꯣꯝꯕꯗꯣ ꯋꯣꯛ ꯈꯣꯡꯅ ꯀꯞꯂꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯀꯩꯗꯧꯅꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯉꯥꯡ ꯈꯔꯅ ꯄꯥꯎ ꯄꯤꯔꯨꯕꯗꯒꯤ ꯑꯣꯖꯥꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯅꯤ ꯈꯣꯝꯕꯗ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯕꯁꯨ ꯅꯠꯇꯦ ꯁꯣꯏꯕꯗꯒꯤ ꯏꯟꯅꯈ꯭ꯔꯒ ꯑꯣꯖꯥ ꯀꯧꯔꯒ ꯐꯨꯍꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯅꯤ ꯈꯣꯝꯕꯕꯨ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯀꯥꯔꯟ ꯇꯥꯕꯤꯗꯨꯅ ꯐꯨꯅ ꯆꯩꯅꯕ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩꯔꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯃꯅꯤ ꯈꯣꯝꯕꯁꯦ ꯃꯈꯣꯏꯒ ꯀꯌꯥ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯗꯨꯅ ꯄꯨꯟꯗꯕꯒ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯟꯈꯤꯗꯕ ꯇꯤꯟꯅꯈꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯃꯅꯤ ꯈꯣꯝꯕ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯃꯍꯥꯛꯀꯤꯁꯨ ꯃꯔꯨꯞ ꯑꯃ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯂꯩꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯥꯏꯔꯤꯛ ꯈꯥꯎꯗ ꯐꯠꯇꯕ ꯍꯪꯉꯣꯏ ꯐꯥꯔꯒ ꯍꯥꯞꯆꯤꯜꯂꯝꯕ ꯀꯥꯎꯖꯦꯡ ꯐꯥꯔꯒ ꯍꯥꯞꯆꯤꯜꯂꯝꯕ ꯑꯃꯗꯤ ꯃꯥꯅ ꯐꯝꯒꯗꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯇꯤꯂꯥꯏꯈꯣꯝꯕꯤ ꯇꯥꯍꯟꯗꯨꯅ ꯍꯥꯒꯖꯍꯟꯕ ꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯅꯤ ꯈꯣꯝꯕꯁꯨ ꯇꯧꯔꯤꯕꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯉꯁꯤ ꯑꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯃꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯤꯕ ꯃꯥꯒ ꯍꯦꯛ ꯌꯥꯅꯗ꯭ꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯐꯨꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯅꯤ ꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯐꯔꯦꯟꯖꯥꯎꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯀꯩꯗꯧꯉꯩ ꯀꯧꯗꯣꯏꯅꯣ ꯉꯁꯤ ꯀꯧꯒꯅꯤ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯀꯧꯗꯣꯏꯔꯥ ꯉꯁꯤ ꯂꯥꯛꯂꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯔꯦꯟꯖꯥꯎꯅ ꯋꯥꯐꯝ ꯑꯗꯣ ꯏꯪꯒꯤꯠ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕꯅꯤ ꯅꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯇꯥꯈ꯭ꯔꯕꯗꯤ ꯅꯃꯥꯟꯅꯕꯗꯣ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯤ ꯈꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯊꯤ ꯐꯣꯡꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯅꯤ ꯈꯣꯝꯕ ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯂꯩꯃꯇꯣꯟꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯇꯝꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯐꯔꯦꯟꯖꯥꯎꯅ ꯑꯩ ꯃꯅꯤ ꯈꯣꯝꯕ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯃꯅꯤ ꯈꯣꯝꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯣꯏ ꯏꯄꯨ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯁꯨꯝꯅ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯅꯤ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯃꯄꯨ ꯐꯔꯦꯟꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯐꯔꯦꯟꯖꯥꯎꯅ ꯍꯩ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯣ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯟꯅꯒꯅꯨ ꯅꯪ ꯉꯁꯤꯗꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯄꯨꯜꯂꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯃꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ ꯏꯄꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯍꯥꯏꯕꯗꯨꯕꯨ ꯀꯔꯥꯏꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨ ꯐꯔꯦꯟꯖꯥꯎꯅ ꯑꯩ ꯀꯧꯒꯦ ꯍꯥꯏ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯨꯕꯗ ꯌꯦꯅꯈꯥꯗꯒꯤ
amu phijol setpa angang pa macha ma parprap thorakli aduga kai haigi pu asumna hanglakpada pharen jauna cha cha nangi namana ba haibadu sita leire hai mani khomba hingusi si nangi namana ba nabani ngasidagi pullaga dabani ko aduga aina haigadabadi nakhoi anina asumna punbagi matangta kanamda da wari satukpa yaroi khangedra mani khomba matamada mani khomana hoipu ai kanamda sadokloi asumna hairakpadagidi pharen jauna phare adudi nabani punna ngasidagi leiminaroko asumna haiduna mani khomana manaba adubu magi kada pusinduna tuminnakri pharen jawsu mana tawriba thabuga sibu karino haiba gyan ita ta daba makai mangduna adumak tungkri mathangi no ngale mani khomba ngahar makai ka manadana ngasidi yahuga se ngata hugatuna chungbuga phanbaga sajel tawribani haiduna tawri aduga iruja maithajaraga pung nipan gi school nanganaba yamna kana losilakli asumna school losilaba matungda mani khomana manaba aduda taw chalo silao ngasidi mi khara phugada lei adumna hairakpada manaba aduna kayuna haisibo school la mahida machalaga mi phuragadaba matamarda mani khomana lambu helabadi school chapabu oigara office kababu oigara phugadabani lao asumna hairaga mani khomboda yamna harau school chatki mani khombana nghan makai ka mandaba mawongda yamna harauna school chatki bajita leimaton amadi pharen jaw aduga koireng makhoi humdo yamna harauna yingul lehori makhoi mayam sing adunadi mani khombaga chaminari pamanabado kanana su ubunati sumnatangi mani khomba amadi pharen jaw makhoi ani khatan uribani asumna tawduna haujikti mani khomba school jorokle mahana school jorokpada school gi mamanaba leiriba sing mahaka yanakhidraba mamanaba sing aduna mani khombada langaduna ngasidi school ngata karaina kailerage haiduna laknari matamaruda mani khombana mahaka lakminariba mahaki mamanaba aduda itaw maru mukhoi mayam sini engode he karan tabdo adum hairakpada mani khombagi manakti lepamba mamanaba do hajikti lepamdri matamaruda mani khombado yamna sauri mapuna kauthorokliba mahaki mamanaba asidi kasu kandaba miga phuno hairogana kimanbadi ko chenjenba mini haiduna yamna sauri aduga mani khomna leithorokpadadi magi yengnaba oikraba manarib singado umagi leptuna phibam semduna mabu phugadabagi tawduna leiramli madu ubada mani khombadi mai hauna kikhiduna o khona kapthorakli tanja aduda khangawduna leiriba angang singado kanagumba amana phuba jaiba kaya ama tawbadagi leimaida thoro onduna kappa horokli ai sire haiduna matamurda ojamayam su chenthorokuna kaidore haiduna hangli matamaruda mani khombana su ure hoji leimaida ai sire haiduna thoro onduna leiriba mayam singatuki mataida mahaki mamanabado leplaga leiribadu ure matamaruda mani khombana su khangi mamanaba singse mana phuribani haibasi madugi matung hojikde mani khomba yamna harauna maha classroom go changakli aduga mayam sing aduga wari watai sanakhri angang satra sing adusu phurambado lepkhrabada loina mahakulaktuna magi phampham da phamnakhi classroom changaktuna tanja aduda mukhoki class ki yamna karan taba mani khomba ka yanadaba miyoi amana mani khombana mai lethokli ngaida mahana paigedoriba larik adugi manungda kauching ama hapching khibado aduma torokpaduta mani khombaga lakminnaba pharen jawna kauthokhiba mani khombagi mamannaba aduna loinama uhori mayamnadi mabu ubunati masidagidi mani khombana mamai leithorokpada til adubu khangduna maha kan lauduna chenthokpada makhong aduna phanda thomjambadagi makhong ado khamtituna yamna kana chaina khol phangduna kaple masidagidi mani khombana noi khangani haiduna kutum singli aduga mani khombana maga lakminariba pharen jawna porakpa magi mamanaba aduda mani khombana mangonda karan tarakliba miyose phajana thilo haiduna yathang tawki asumna mani khombana hairubadagidi mani khomaga lakminariba mahaki mapu pharen jawna kauthorakhiba mani khombagi mamanaba mayamna masak udaba aduna parpap changsin khiduna hojik mani khombada karan tawrakhiba makoigi mamanaba nupa macha adupu ta paiduna yamna sathina lakuna langbada phanglang phudunduna tari
angang ado hojikti o khongna kaple aduga class manung odu leiba sing adu su kinebana loiri masigi matung mani khomna hauna noklaga khangbra aingon khana hawlabadi noi nungaibra noi asom na hairaga hojik phu khiba leimai da phujil laga ta khiba mani khomda karan tarakpa nipa ado amukasu phar mathak adu da laktu langkhatli aduga makoi gi school gi class ki satra sing adu yalarli ba bek sing adu na mathang podrop thomjalli adamma torokpa du ta satra amana chen khiduna oja da pau piruri khudakta oja do angako amaga lone na parap lakli matam murdati kamanung adu ta karsu toromdi karsu tawdaba amagum tumin phamla lerami matam maruta oja sangak laga karino ha mani khomba nangi namana basibu phana namchal laga phui harine lari khang thome chi chumbraba matam maruta mani khomba na kadai dei wono doja aiji kemte khajui deko moida hangu asom harkuta mayam su tumin leinari masidagi di oja duna fare noi khanaganu ne hadu muga khanaraba noi school dagi tangthokadabani ko asom haram laga oja do tumin chatkhri masidagi di phar mathakta ngasai langkhatru thamkhiba lari khau mayamna podrop thongkhiba angang ado kappa horakli aduga mani khomanang ekhoi gi baba da haido ki khangani haiduna yamna sauki mani khomana napada takera namara takera taningba tao aya loinam phugani asom na haraga makhoi ado haujikti ungkhatnaba do tumin leinakri masagi matung haujikti class sangba horaktuna oja mathang changduna class hauki school soti tharak labada mani khomba magi mamanaba mayana masak udaba maki mamanaba aduga loinana wari sana mayum lomda halki matam hadu mayamna mani khombagi mahake nakanda kana gumba machat padhonga tawi mani khomna wari sari base kana da oraba jatno haiduna mayam do mani khombadi yinglaga wari sanaduna lehawi matam maduta mkhoi mayam gi marakta abana mani khomba se butchanga pra khangdi mana ngasai tawudu yinguni ma masana thungin mapanda lei aduga mana ya thang to khibadagi di aikoi gi imanabdo pairaga kana gumba amana but na langbado langibdu ni uhuredana asum la harakada mayam su loina makinari adubu ngasai phana namsinduna phukhiba angang adudi yamna sauna mapa da haidokani haiduna leiribani maramdi hawikti mahak manangan ka do mari pomlabani aduga mamai amadi pambom su matrang pomkhatuna musin buna khamtek labani masigi matung mani khomba mayumda mahaki mamanaba aduga wari sana asum chatkibana mayum yaukhri masigi matung phairen jauna mani khomba don sinduna hai nangi marup asiga loina basibu nungai bro adumna hanglakpata mani khomana ipu yaman nungai ngahan makhai aingonda khanaba hoba akoigi imanaba singdo ai loina phudan mane aikoigi marup sa phunaba yam haigrajani adumna hairapata phairen jauna haima hai kaidobagi nangdi namanaba singdo da phualuriba ha matung tawkunuko aduma tawrabadi mayama nangsi power pai haiba khangkhiduna nang awa phamda tagadoribani adumna hairapata mani khomana mawalokdi aingonda khana horop khudimak ai itausna loina pholaga loi asamna hairaga nuknuk imungda sangki phairen jaw karino aina tawgadoriba sibu haibagi matagum makok paiduna phamlaga lehauri masigi matung hojikti nungthil numidang waramgi matam moisalakle matam maduda ngasai mani khomana tapta kai phukhiba nipa macha adugi mapa amadi makoi makura mandol kharaga loinana mani khombagi mayumda lakle matam maduda mani khombagi mapa koire amadi mama lai maton amaduga phairen jawsu leiribani matam maduda mani khombana phukhiba angang adugi magi alaman singdo lakaga natini nakoigi na chanu pasna tawriba sibu karigino ha yengu aigi sasiu asok thina bu phuna bra haibani da matam marta koirengna kayune harsibo angang masem phuna bugibu thawena kanthi thungna sawruga lakliba sibu natini ahan masena mu phuna si haribro matam marta mani khomna phukhiba nipa macha aduki mama pa lakliba sing ahalaman sing aduna nangi nasado phajalo angawpudi angawgele phama thamu hajun sairi matam maduda koirengna hera nipa macha ngaktani phudana sino tintana sino angam baduna angam jakre maithiragi ikai gi hairaka masonga phangkatana ai taningdi siewtuna ayang farabani as sum kono wangkhanara patagi di
mani khompuna phukhiba nipa macha adu ki lakliba alaman singado chensil latuna koiring phulana ba torakpada pharen jau chensin duna ngai kore noibo kari noi tori pasibo ha natini angang macha khara khanabagi dhamakta asumna chimbong wafang basibu kanana haunaba macha noi adum hairubada mani khompuna phukhiba angang adugi mapa aduna kari angang masem khanaba kaina yenguse si yengoiba asumna hairaga mani khompuna phukhiba angang adugi mafimro lokthokuna mananganda pomliba tangliba mamaida green kariba singdo loina ba yenghalli matam maruda koirengna nupa macha sida duri bungo khara khara su phuna thu nari lei na ba noina sumaina ko haibadi ibungo nupa macha siga aigi chaga phuna bada aigi sa de sumana soga lao aidi ne noige sumana jibungo phuna ba loi nupa macha angtani phuna sino aduk na hairak bada mani khompuna phukhiba nupa macha adugi mapana phare ne atu weragana nangina chana pada kauthuro ai koi myang gi mamang da phuna hala se badudi ha angam baduda ha ngamba ngamjare dana matam maduda mani khombagi mapa koirengna yai kasu kaidi asum harga mani khobu kauthuro i mani khombadi handaki hauna thorang tawdun leibra karino makok daga phigi yesalladana makut ka da kutum tasallaga magi khongra hodunna hapi lama selaga fruit kaduna armless lama lilaga pura aikoi gi boxing sanapam abadi karino stage mathakta kakalaga phuna bagi mongda thorakli mani khomagi mong adu ubada lakliba singaduna yenguni masa ase phurani bune maneng chatlaga leirawa chani aikoina kauthulu busida masana khangna male matamada mani khombagi manakta leiriba mamanaba ngasai mahana phukhiba duna papungda babung mani khomba se kupuja phusi jam thibne ba ai nga moiba maga phunaba matam maduda ikai ban nanglaba mapa aduna hoi nang nupa macha gatro ha se ahiksi magi mami ase asta thingdaba aduga se pukchip sumai pukchip thingdaba ngamjadana naya chi heta setalo ai leiri makha tarak ai leiri ai ne khut thaba yadabagi tawbagi wani natrabadine loi lei khaira doni adumna haidana pamatungda phare adu werabadi haiduna korengna macha nupa mani khombu busumangda lefale aduga ai nagi sata pa thadaro hawla sidana kirabro adumna hairakpadu gidi ngasai mani khomna phukhrab nupa macha to kisi kirum tholei masidagidi mani khomba makhoi ani phunaba harakle nakal amromda mani khomba su phunaba tamluba nati karimata haiba angang ati aduga mana phunariba angang adu sodu mangai karimata haijaba nati chumna namsin naraga angam oibagi pangphut phunariba haibaduri adubu somda mani khombadi mahaki manakta leiriba manaba aduna matieng yamna pangsilakli kudak aduda mani khombagi hakchang aduda changsinkhraga angang adubu sathina phuba horakli kanaki mathabag makok manangan pangpuda phuba horakli pai du langakli maduda kumai yingramba mani khombana phuriba pamacha adagi mapado yingma ngamdra mali chenchal latuna mahakna kinna paisinro thilakpada mani khomna saklai thulaga mahaki kinna thilakliba makul khudang adu paiduna khangching chingbada laktuna chelaga mani khombagi yumgi stiar adu ta makung jaisanduna ayo haiduna chaina khangli matam marida koirengna sabas aduni tana nupa macha haibasidi karai da butam lobune ongbe jeki jandagi hele hei cha sidi asumna hairaga thagatli matam marida lakliba singaduna pharedu di kyam haibuni yeng tare haiduna omsindarakli pharen jaw amadi koirengna su angang ga tamai khana haguno ko yamthi sokani asumna lan macha ama hawdorokpa sita leimatuna kaino tori basibo haidna khamjina na bohoni adubu pailaitti koireng su mahaki manakta leirma mi makhai pangphuda phunarakli lakliba singaduga pharen jawdi ahan ga oibonina tawanu haiduna khamdokpa kari boi makanda leplaga leiri pharen jawdi khangli karigumba khadi sodana maki tawrani lakliba singase popaga halani haibis khangi haibaga tawbaga mani khombana hera adu oradi khangani hairamlaga lakliba singdo amuk toiba paikhatuna mathabakta kawa yaw mamai aduta ramkit thajanba yaw adagi makhong adi do paraga ururu laktun langlaga makhoi ki yumgi pungkoi question liba walaga da phujanba yaw yamna sathina phuba horakle mani khombagi mapangal amadi mahaki khuphu asida sayai asida khangba ngamjaduna makhoi mayamdo kaiduna chenakhrei matammaruda koireng amadi leimaton sungakpa poksari tanjadada mani khombagi haksangdagi mahaki mamanabado phan chongthokre mani khomba tawkhriba singdo mangoi hawai kharkhadi ningsingi masidi koirengna hai
ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯀꯦꯖꯤ 50 ꯍꯨꯝꯐꯨ ꯂꯨꯝꯃꯤꯕ ꯃꯤꯒ ꯑꯗꯨꯕꯨ ꯄꯥꯏꯔ ꯂꯪꯉꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯈꯣꯝꯕꯅ ꯄꯥꯕꯨꯡ ꯅꯨꯡ ꯈꯔ ꯆꯥꯏ ꯑꯁ ꯅꯨꯡ ꯆꯥꯕꯁꯤꯗꯤ ꯌꯥꯝꯅ ꯀꯟꯈ꯭ꯔꯖꯥꯠꯅꯤꯗ ꯅꯠꯇ꯭ꯔꯅꯤ ꯏꯄꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯔꯦꯟꯖꯥꯎꯅ ꯍꯣꯏ ꯀꯟꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯅꯤꯈꯣꯝꯕ ꯅꯣꯛꯇꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯪꯈꯤꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯡꯒꯣꯟꯅꯔꯒ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯑꯗꯨꯕꯨ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯂꯩꯃꯇꯣꯟꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯅꯤꯈꯣꯝꯕ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯗꯨꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯐꯔꯦꯟꯖꯥꯎ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯗꯁꯥ ꯑꯃ ꯇꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕ ꯖꯥꯠꯅꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯇꯥꯎꯅꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯂꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯊꯪ ꯊꯣꯛꯄ ꯍꯧꯔꯛꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯑꯔꯦꯝꯕꯒꯤ ꯀꯧꯊꯣꯛꯆꯔꯨꯏ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯕꯗꯤ ꯊꯥ 3ꯗꯤ ꯁꯤꯖꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯁꯤꯖꯤꯟꯅꯗꯕ ꯌꯥꯔꯔꯣꯏ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯑꯁꯨꯝꯅ ꯐꯔꯦꯟꯖꯥꯎꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯣꯏꯔꯦꯡ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯐꯔꯦꯟꯖꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯐꯔꯦꯟꯖꯥꯎꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯀꯩ ꯇꯥꯟꯁꯤꯒꯦ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯅꯁꯨ ꯅꯨꯄꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯑꯁꯨꯝꯅ ꯄꯤꯛꯈ꯭ꯔꯕ ꯁꯣꯟꯈ꯭ꯔꯕ ꯃꯥꯅ ꯃꯤꯒ ꯑꯗꯨꯕꯨ ꯄꯥꯏꯔ ꯂꯪꯉꯤꯕꯗꯨꯕꯨ ꯀꯔꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯕꯖꯥꯠꯅꯣ ꯐꯔꯦꯟꯖꯥꯎꯅ ꯑꯩ ꯈꯪꯗꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯀꯟꯕ ꯑꯣꯏꯔꯝꯖꯔꯝꯒꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨꯗ ꯀꯩ ꯀꯥꯟꯗꯕꯗ ꯐꯔꯦꯟꯖꯥꯎ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯏꯁꯩ ꯉꯪꯁꯤꯟꯅꯔꯒ ꯋꯥꯀꯤꯡ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤꯗ ꯀꯣꯏꯔꯦꯡ ꯏꯆꯤꯡ ꯆꯤꯡꯅ ꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯅꯤꯈꯣꯝꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯅꯤꯈꯣꯝꯕꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯥꯎ ꯑꯗꯨꯅ ꯏꯇꯥꯎ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯍꯟꯖꯤꯟ ꯄꯥꯔꯒ ꯁꯨꯝ ꯂꯩ ꯃꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯈꯣꯝꯕꯅ ꯏꯇꯥꯎ ꯑꯩꯒꯤ ꯀꯣꯛꯁꯦ ꯌꯥꯝ ꯀꯥꯎꯒꯜꯂꯦꯕ ꯑꯗꯨꯒꯤꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯈꯤꯕꯗ ꯆꯤꯟꯐꯥ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯍꯟꯖꯤꯟ ꯑꯗꯨꯝ ꯀꯥꯎꯔꯦ ꯑꯗꯨꯒꯤꯅꯤ ꯍꯌꯦꯡꯅꯦ ꯁꯤ ꯐꯥꯎꯗꯕꯗ ꯍꯌꯦꯡ ꯂꯦꯞꯄꯒ ꯊꯤꯟꯅꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯅꯦ ꯁꯤ ꯐꯥꯎꯗꯕꯗ ꯑꯣꯖꯥꯅ ꯑꯩꯁꯦ ꯐꯨꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯇꯥꯎ ꯑꯗꯨꯅ ꯏꯇꯥꯎ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯊꯪ ꯍꯥꯏꯔꯛꯀꯦ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯛꯄꯗꯣ ꯑꯣꯖꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯌꯨ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯅꯪ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤꯈꯣꯝꯕꯅ ꯌꯥꯏꯅꯦ ꯏꯇꯥꯎ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯏꯒꯗꯕꯅꯦꯕꯀꯣ ꯍꯌꯦꯡꯅꯦ ꯕ꯭ꯂꯦꯛꯕꯣꯔꯗꯀꯤ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯍ꯭ꯋꯥꯏꯠ ꯕꯣꯔꯗꯀꯤ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯏꯕꯗꯣ ꯅꯪꯅ ꯈꯔ ꯍꯥꯏꯔꯛꯎꯀꯣ ꯑꯁꯨꯝꯅ ꯃꯦꯟꯅꯔꯕ ꯃꯇꯨꯡ ꯃꯅꯤꯈꯣꯝꯕ ꯂꯥꯏꯔꯤꯛ ꯑꯃꯇ ꯄꯥꯗꯦ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯊꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯁꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ ꯃꯅꯤꯈꯣꯝꯕꯁꯨ ꯃꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯨꯝꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯔꯦꯟꯖꯥꯎ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯐꯔꯦꯟꯖꯥꯎꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯅꯤꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯔꯦꯟꯖꯥꯎ ꯃꯄꯥꯟꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯐꯔꯦꯟꯖꯥꯎꯅ ꯁꯣꯏꯕꯒꯤ ꯋꯥꯗꯤ ꯍꯧꯕꯗꯒꯤꯅ ꯑꯂꯣꯏꯕ ꯐꯥꯎꯕ ꯁꯣꯏꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡ ꯐꯨꯔꯨꯔꯤꯕꯗꯨꯕꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯔꯤꯒꯤ ꯅꯍꯥꯛ ꯌꯥꯎꯁꯜꯂꯨꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯅꯤꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯗꯗꯤ ꯃꯧꯕꯨ ꯉꯥꯛ ꯁꯦꯜꯂꯨ ꯃꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯤꯁꯤꯡ ꯅꯍꯥꯛꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯐꯠꯇꯕ ꯇꯧꯔꯛꯄ ꯃꯤ ꯃꯈꯩꯗꯤ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯖꯕꯇꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯟꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯐꯔꯦꯟꯖꯥꯎ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯐꯔꯦꯟꯖꯥꯎꯅ ꯐꯔꯦ ꯅꯪ ꯉꯁꯤ 5-6ꯅꯤ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯈꯤꯅꯅꯕ ꯇꯧ ꯑꯩꯅꯁꯨ ꯅꯪꯕꯨ ꯆꯠꯈꯤꯅꯕ ꯂꯝꯕꯤ ꯇꯥꯛꯄꯤꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗ ꯅꯍꯥꯛꯀꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯕꯨꯠ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯗꯨꯛ ꯂꯥꯞꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯀꯧꯕꯤꯔꯤ ꯍꯣꯕꯦ ꯂꯥꯛꯍꯜꯂꯦ ꯑꯗꯨꯒ
ꯊꯕꯛ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯍꯧꯗ꯭ꯔꯤꯉꯩ ꯑꯩ ꯑꯃꯨꯛ ꯆꯠꯂꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯗꯤ ꯑꯣꯖꯥꯒꯤꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯤꯕꯖꯥꯠꯅꯣ? ꯃꯇꯝ ꯑꯗꯨꯗ ꯐꯥꯏꯔꯦꯟꯖꯥꯎꯅ ꯍꯩ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯕꯗꯤ ꯐꯔꯦ ꯄꯣꯊꯥꯖꯔꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯥꯏꯔꯦꯟꯖꯥꯎ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯈꯪꯒꯅꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯑꯃ ꯄꯨꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯨꯍꯟꯍꯜꯂꯣꯏ, ꯃꯥꯒꯤ ꯐꯥꯏꯔꯦꯟꯖꯥꯎ ꯍꯥꯏꯕ ꯑꯃꯥꯏꯕꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯁꯥꯊꯤꯔꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯃꯅꯤꯈꯣꯝꯕꯒꯤ ꯅꯥꯀꯟꯗ ꯇꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯃꯅꯤꯈꯣꯝꯕ ꯃꯍꯥꯛꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯇꯨꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯄ ꯃꯑꯣꯡꯗ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤꯉꯩ ꯌꯥꯕ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯅꯤꯈꯣꯝꯕꯒꯤ ꯃꯄꯥ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯇꯣꯟꯅꯁꯨ ꯈꯪꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯃꯅꯤꯈꯣꯝꯕ ꯍꯧꯖꯤꯛꯇꯤ ꯈꯒ ꯆꯥꯎꯔꯛꯂꯕꯅꯤꯅ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯤꯈꯣꯝꯕ ꯁ꯭ꯀꯨꯜꯗ ꯀꯥꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯃꯅꯤꯈꯣꯝꯕꯕꯨ ꯀꯤꯗꯨꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯀꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯣ ꯆꯦꯟꯅꯔꯤ꯫ ꯃꯅꯤꯈꯣꯝꯕꯅ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯂꯕꯁꯨ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯃꯈꯩ ꯂꯣꯏꯅ ꯃꯄꯥꯟ ꯆꯦꯟꯊꯣꯛꯅꯈꯤ ꯑꯗꯨꯒ ꯊꯣꯡꯖꯤꯜ ꯄꯥꯟꯗꯒꯤ ꯆꯤꯞꯊ ꯌꯦꯡꯉꯛꯇꯨꯅ ꯃꯅꯤꯈꯣꯝꯕꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯛꯂꯤ꯫ ꯃꯅꯤꯈꯣꯝꯕꯗꯤ ꯃꯍꯧꯁꯥ ꯕꯦꯒ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯣꯝꯋꯥꯔꯛ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯑꯣꯖꯥꯒꯤ ꯑꯣꯐꯤꯁꯇ ꯆꯠꯅꯅꯕ ꯄꯤꯅꯕ ꯂꯧꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯄꯨꯟꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣꯝ ꯂꯧꯊꯣꯔꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯦꯡꯅꯔꯛꯂꯤ꯫ ꯕꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯕꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ, ꯃꯣꯏꯗꯤ ꯁꯔꯨꯒꯁꯨ ꯌꯥꯝ ꯂꯧꯊꯣꯛꯄꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯤꯈꯣꯝꯕꯁꯨ ꯇꯥꯔꯤ꯫ ꯃꯅꯤꯈꯣꯝꯕꯅ ꯍꯧꯖꯤꯛ ꯁꯔꯨꯒꯁꯨ ꯌꯥꯝꯅ ꯄꯨꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯀꯧꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯅꯤꯈꯣꯝꯕꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏ ꯅꯨꯃꯤꯠ ꯑꯅꯥꯒꯗꯣ ꯆꯣꯡꯊꯣꯛꯂꯒ ꯅꯁꯥꯗꯣ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯔꯒ ꯁꯤꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯤꯖꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯈꯣꯝꯕꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯈꯣꯝꯕꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯣ, ꯁꯔꯨ ꯌꯥꯝꯅ ꯄꯜꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯁꯔꯨꯒ ꯄꯨꯔꯒꯁꯨ ꯌꯥꯝꯅ ꯆꯠꯄꯅꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤꯈꯣꯝꯕꯅ ꯑꯩꯅ ꯀꯗꯥꯏꯗ ꯁꯔꯨ ꯄꯨꯕ ꯁꯦ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯈꯥꯎ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯅꯝꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡꯁꯨ ꯇꯥꯔꯗꯨꯅ ꯀꯩꯗꯧꯅꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯈꯣꯝꯕꯅ ꯂꯥꯏꯔꯤꯛꯈꯥꯎꯒ ꯅꯝꯁꯤꯟꯒꯦ ꯇꯧꯔꯝꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯅꯤꯈꯣꯝꯕꯁꯦ ꯉꯥꯎꯔꯕ ꯃꯥꯜꯂꯦ, ꯑꯩꯕꯨ ꯂꯥꯏꯔꯤꯛꯈꯥꯎ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂꯒ ꯍꯥꯠꯀꯦ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡꯅ ꯃꯅꯤꯈꯣꯝꯕ ꯅꯍꯥꯛꯁꯤ ꯉꯔꯥꯡ ꯉꯁꯤꯗꯒꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ, ꯀꯩꯗꯧꯔꯕꯒꯦ ꯅꯪ ꯅꯀꯣꯛꯇꯣ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯔꯛꯄꯗ ꯃꯅꯤꯈꯣꯝꯕꯅ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯔꯨꯕ ꯂꯩꯇꯦ, ꯑꯩꯅ ꯑꯣꯐꯤꯁꯇ ꯑꯣꯖꯥꯒꯤ ꯍꯣꯝꯋꯥꯔꯛ ꯊꯤꯟꯕ ꯆꯠꯀꯦꯅ ꯇꯧꯔꯤꯉꯩꯗꯨꯗ ꯃꯣꯏꯅ ꯂꯥꯏꯔꯤꯛꯈꯥꯎꯗꯒꯤ ꯁꯔꯨ ꯂꯧꯊꯣꯛꯑꯦꯗꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯅꯤ, ꯑꯩꯗꯤ ꯂꯥꯏꯔꯤꯛꯈꯥꯎꯗꯒꯤ ꯁꯔꯨꯗꯒꯤ ꯀꯩꯗꯧꯕꯩ ꯄꯨꯗꯣꯏꯅꯣꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯣꯖꯥꯁꯤꯡꯅ ꯌꯥꯔꯦ ꯃꯅꯤꯈꯣꯝꯕ, ꯅꯪꯅꯅꯦ ꯉꯔꯥꯡꯗꯁꯨ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃ ꯐꯨꯈ꯭ꯔꯕꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯉꯣꯟꯗ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯆꯠꯂꯨꯕ ꯃꯤ ꯃꯈꯩꯁꯨ ꯅꯄꯥ ꯅꯆꯥ ꯅꯄꯨ ꯍꯣꯏ ꯃꯥꯟꯅꯔꯒ ꯇꯞ ꯇꯥꯉꯩ ꯐꯨꯔꯒ ꯊꯥꯔꯛꯑ ꯃꯥꯜꯂꯦꯅꯦ, ꯅꯣꯏ ꯃꯉꯥꯏꯔꯦꯅ ꯀꯜꯂꯤꯁꯦ ꯃꯇꯨꯡꯗ ꯇꯧꯔꯗꯤꯅꯦ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤꯈꯣꯝꯕꯅ ꯀꯔꯤꯅꯣꯅꯦ ꯑꯆꯨꯝ ꯑꯔꯥꯟꯗꯤ ꯑꯃꯠꯇ ꯊꯤꯗꯅ ꯑꯩꯈꯣꯏꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯀꯥꯏꯗꯅ ꯑꯣꯖꯥꯅꯤ ꯀꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯣꯖꯥꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯁꯤ ꯑꯣꯖꯥꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯠ ꯐꯨꯖꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯅꯤꯈꯣꯝꯕꯁꯨ ꯅꯥꯗꯨꯅ ꯀꯞꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯅꯤꯈꯣꯝꯕꯅ ꯑꯣꯖꯥ ꯅꯪ ꯈꯪꯒꯅꯤ, ꯅꯪ ꯈꯪꯒꯅꯦꯕ, ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯇꯨꯡꯒꯤ ꯃꯤꯆꯪ ꯆꯪꯕ, ꯅꯪ ꯑꯩꯒꯤ ꯌꯦꯛꯅꯕꯒꯤ ꯃꯤꯆꯪ ꯆꯪꯕ ꯑꯣꯖꯥ ꯐꯠꯇꯕꯅꯤ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯇꯥꯅꯤꯡꯗꯦ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯈꯣꯝꯕ ꯌꯥꯝꯅ ꯁꯥꯎꯅ ꯑꯣꯖꯥ ꯑꯗꯨꯗ ꯄꯤꯒꯗꯕ ꯍꯣꯝꯋꯥꯔꯛ ꯐꯥꯎꯕ ꯁꯦꯒꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯅꯤꯈꯣꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯐꯔꯣꯏꯗꯧꯔꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯨꯛꯁꯨ ꯐꯨꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯣꯖꯥ ꯑꯗꯨꯅ ꯃꯅꯤꯈꯣꯝꯕꯗ ꯅꯪꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯀꯧꯔꯒ ꯕꯣꯏ ꯁꯦꯒꯥꯏꯕꯒꯤ ꯅꯪꯕు ꯐꯨꯍꯟꯒꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯤꯈꯣꯝꯕꯗ ꯍꯧꯖꯤꯛ ꯃꯅꯤꯈꯣꯝꯕꯅ ꯂꯩꯈꯥꯎꯒ ꯅꯝꯁꯤꯟꯒꯦ ꯇꯧꯈꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯛꯅꯗꯨꯅ ꯑꯣꯖꯥꯅ ꯐꯨꯕꯗꯨ ꯅꯥꯕ꯭ꯔꯣ ꯑꯣꯖꯥꯅ ꯐꯨꯕꯗꯨ ꯅꯥꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯛꯅꯔꯤ꯫ ꯃꯅꯤꯈꯣꯝꯕ ꯁꯥꯎꯔꯛꯇꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯈꯣꯝꯕꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯂꯥꯛꯇꯨꯅ ꯏꯜꯂꯨꯕꯗ
tung oirapna chenthokhi khongpham chahudabadagi makok aduna lukham aduna phanda yeisanbadagi makok to khara I thokle masidagi angang ado hauna kablakli I ubadagi mayam su pakhatna duna koi chenari masidagi di oza makoi ani hum lakle aduga tawri masidi karino masiki mani khomba angang si mi hat kadawri ni haiduna makoi na chaina phuri aduga sukliba singado nanga layengadabani haiduna mani khombagi yumgi ahalaman sing kaukhre koireng hoisu laklaba matungda mani khombaga khana chainaba thokpadagi miyo yama lukham kaiduna I thokle haiba pawa si tabada koireng su nang saina khara phagadra haida nangi michanga changra wa ngang busida nang si sum hejela kadori nang si gunda olabra kenoma tawri haiduna koireng na su mani khomba pu phuri matamaruda mani khombagi mapu phayen jauna kayuni bungo asum paran khangduna hekta phuba yabro ai moina nungai ribra hangbaidamangtadi suman ke su phura moidana asum na hairako oza singna angang se admai ka khalabadi yararoi asum na hairaka ngasai mani khombada phurakhiba oza aduna amuka su mani khombada masi ka angang se school ga tangthoraka phagadabani yang auksina ba okta bangang si asum na hairaga cheirak padaki mani khomba su sauduna oza nang nungai ni haiduna yamna kana laukhi masi ki matung mani khombado koireng laimaton amadi phairen jaw mokoi ohumna school dagi puraga chatkhri masidagi di hauji mako kaiduna I thokhiba angang adugi ahalaman su lakle aduga yamna kana khana chainaba su thokhi tawriba sing asida mani khombaga loinamak aranba tahanki masidagi mani khomba mai humna sauduna horai numidangti mahakpu aranba tahaliba mi bakhaise loinamak awaba pigi magi mamanaba sida haijinduna haibadi wafam punamak tamthokduna makoida phursu haiduna hairagi khaladuna mayum tamna yamna sawnga lakhi numidangi matamni koireng laimaton amati phairen jaw makoi ahumda mani khombagi matangda wa khanari handak mani khombana tarokliba thabak asi kari thabakno haiduna makoi amada hainari aduga mani khomba se ngahan makai ka manadre ngahan makai tawdaba thabak kaya tawba horakle haiduna su makoi ki koireng amati laimaton mapasing aduna su hainabaduda phairen jawna magi se laitin gumba mawugnaba mali adra athubu matamda layaba khurum thoklaga karisu tawroida asumna hairakpada koireng khara chinglap tawna pati pabungnaga ngang asita kari tawsin khrabanomi asumna hairakpada phairen jawna hoi kayuna haibuduba se ai haigasi angangna asumna mathongbaram khangdana hek tawroknabati laiwokti lokpa hek yagonmani adugi aduk haibagi wani asomna imungda hainaribadu mani khomba tumina taraga lei matamaruda koirengna mani khombada nangna handak tarokliba si karino haiduna hangi adubu mani khomba karisu hairudi tumina dumak lei masigi matung makhoi chai sing loraduna sathok lei madugi matung ta koirengna mani khombado school da phone tawkiduna ngasi nongmani di karaktaroi ma yamna kana masa ngamdre haiduna pau pikri mani khomba yumda matam khara thamduna ahalaman singa phajana tuna tina halaga pharakpra yenge khaladuna koirengna sotiado laukhibani masigi matung matamadu hokri ahingi matam horakli matamaruda mani khomba mahaki mamanabadu da hairi itaw nanga chatuna ayinguda nga saithina tawkhiba aigi wabu takhitaba ojado ngasigi numitta makheta sekai to hatu chujido adumna hairakpada mani khombagi mamanabaduna hoi taw nangna bharabada ai tawgi asumna hairamlaga mani khombagi mamanabado mafamarudagi chatkhri matammarda mani khomba kari paw tagadoribano haiduna langtakna leiri somdana kamdori ngasai mani khombada thina chaikhiba ojado yamna nungana tumdun leiringi matamni asumna leiringi matamaduda oja adugi manha kongda kanaguma miyui amana laubagi kapagi khonjal lama tarakli khonjal adu tabada oja aduna mahaki school ki wakhalda kana angang jingura mukamna ribasina kari mu tawrabajano magi mani khomba aduna angang si jang phuramani asumna matom taburum solaga hawlei matamaduda oja adugi nupi duna kayoni masti nupasibo asumna khalaga lehori masidagi di oja ado par mapal tholoklaga kaino hoji angang sing kamna khibagi makholama ta khibatai haiduna leidunu jinglakpadati kanasu leiramkhiri matamaduda oja aduna ihi mangoi hamaledana asumna khalaga mahana imung changkhiga tawbada tunglomdagi
mang nati oza haiduna khumlei matam adu oza aduna hai kayuni haidun leithokpada phiruk khumba mamina ngangsang ngangba nemtak toba angang nupa macha ma leplaga leirami madu ubada oza adudi yamna kanna laroga imungda chensin khige tobada angang aduna chongchalakuna oza adugi makhong adu pairaga yum madugi sumang tamna chingthabada haujikti oza ado juri makha adu makung jesan duna makok to taseng namaki chaina phangduna ham laung ngauri masidagidi oza aduna kala lebagi aibukta kalo haiduna lorokpada imungda tumduna leramba mahaki mama mapa amadi mahaki nupisu kedorobazano haiduna mapalda chenthuri matamaruda oza nupa ado lemaida tharo onduna leramle matamaruda mayam chensil laktuna mahakpu kanana bohone adubu mathong maram khangduna oza aduna mahaki makut adu mayana pangchikta chiduna mache segairi aduga mahaki makut adu su karagomba amana laithituna thudikpagi mawongda krek launa makadang unthokuna thudirakli makot punamak pungthoda thudirakli torokliba sida pakhaladuna likaigi ahalaman sing amadi maiba ama kaurdaba yarori magi se laichanggi mawongni hairakpadagidi mayam hau tawduna haujik ti chancel narakle aduga mai basu ko busat khri masiki matung oza nupa ado lemai aduta tharo onduna saru sayang puna mapungti ti tuna mangak aduna tunglum da masa matum da lekhai jaduna kuteka thawai mangle mikop asigi matung haujik ti yumda mu hanna mani khombi mamana ba do lakle aduga nangna haiba thabak ado pangthok lamlabani haiduna khumi matamar da mani khomba yamna harauna khangbroza hayeng dagi nang aigonda lanjari da khuram lani dara asumna khalaga mahak yam nungaina tumki mathangi nongalakpada oza ama siramle haiduna paw tanaraki tawribasita pharian jawti mai hongna saukri mahaki masunupa mani khombagi manaka changchalaktuna karigidamta nahano oza ado halibano haiduna hangi matamarda mani khombana aidi adum nahalo haiduna haikhiba laiti chumna ki haluso khangaluso furuso haiduna thakibani hairi ofamado ya lokun jabana tabarina pharian jawna mahaki marup ado athubu matamda loisindaba yararoi aduna thang jinumit achida sodana maki loisilasi aduna nahak nangin narup ado loinaba yararoi haiduna yamna chawna saiki aduna chairak padu da mani khomusu kai haige tabunu khangdabanina mahak so oza ado halusu haibana tabada halakpa sidadi mahak su mathamoje kiba fawrabani madugi matung matam madu hau kiduna numidangi matam morakli angang nupa macha mani khombagi mamanaba aduna ngasina amuk nangoda thina tawkhiba singdo amanaba singdo mathang loina ma halurogi ko haram laga chatkhri mani khombana chatkino makhoi na ngakpi rabani nangna aduna hatkano hadun lahori mani khombana aduna kana lawba da imunga tumdun leramba koireng amadi leima tonsu kaidoroba jano haiduna hagolaktuna mani khombagi kada changlai matamarda mani khombana mabomta khamo sodana maki aigi marup singdo loina mana hatkhiba tari mahadi mi hatpa haiduna kana law phori mani khombagi wafam masi tabada koireng amde leima ton tawphom khangdi kaino mana haiba sibo haiduna masigi matung yaroi sidi amaiba ma kaurasi haiduna maiba kawuna ba mukhoi sem sarakpada phairen jauna ngaiko maiba ka korukinu ayong tainaduna yenge aisu matamamada mahigi maramda phajana khangam libani yum masida hongpadi ai wachina khidabagi wani asupna haiduna phairen jauna mani khombada mabu tumthana bagi dam lewa khara sonkhri masidagi mani khomba adubak tumthakri somda nakala madana mani khombagi mamanna pa makhoi ani humado magi yumda nungaina tomduna lainari madamaruta mani khombagi mamanna ba put aduna mani khomba saduna manaba singa du kauthurakli aduga karigumba thulok taba taragadi nakho loina ba aina hatoklagani haiduna sumurum soli aduma torok paduta tumduna leiramba mani khombagi mamanna ba ama tawna mami pangthurakli aduga karino hojik tariba khonjula dubo ai hatkane haiduna su hairi mani khombu laklam jala asumna khalaga leiringai sumangda nupa macha adubo kanna karukli masidagidi nupa macha ado mapalda tama thorakli mahana aduma tholakpada mani khombo leplaga leirami mani khombo leplaga leiramba aduda manaba aduna kaidorage nona ahingasta lakli basibo haiduna hangrubada mani khombagi mamanaba aduna hanglakpaduda mani khombagi mamanaba but aduna aya nang lawbu lakli bani ekhoi ni chakrachlao ngarang oja ama hatpadusu aina ni adun hairakpada mani khombagi mamanaba adudi imungda pagatuna chenjandi tawi matamaduda mani khombra tharakpa mapuna kauthokpa mamanaba aduna imunga chenjandi tawripa mamanaba mani khombagi mamanaba pamacha adupu makhong paiduna ngarang oja ama chingkhiba aduga chap manana soro laktuna sumangka chingthari masidigi angang da hauna kaplakli
angang aduna kalakpagi khonjal tabada imungda lehrongwa mama mapa amadi mapu mabel loinamak chingthoknarakli aduga kari torobano haiduna yengakli matamruda angang adudi sumangda thoro onduna rang oja aduna tawkiba aduga chap manana masa matomda unja singdo chekhai jaba sikhai jaba sitak jaba aduda natana mukun masa puna matik thudi charakpa aduga aroibada manga ado masa matomda leithak jatuna sijari badu ubada mukhoi mayamdi pakatuna kapnari तौरीबसी लेकाई मीसिंग चिंगब फरक्ले तौरीबसी कनागुंब अमना लाई सानरगा तौरक्लिबनी हाइबसी मखोइनसु खंगले अदुना लाई सानरिबा अंगांग हालिबसी कनानो खंगुनब तौरसी हाइदुना मखोइ मयामदो कैदौसिगे हाइदुना वा तानरक्ली मासिगी मतुंग मनी खोंबगी मनाक्ता मागी ममानबादो लाक्ले ममानबादुना लाकपदु उबदा फरेन जाउना ngaiduna leramlibani aduga nang kadai chalubage mani khomana kari hairibano haiduna hangi matamruda pharen jauna kauthokiba but angang aduna hairekli mani khomara masigi numit asida angang sing loina ma hatu usodon hairi aduna ai amu harpa chataba yararoi mangonda kariguma khudong thiba ba nangle haiba ai gi isada sahum phangbadagi mabu kanba laklibani adumna hairekpada pharen jauna hai hojima kaisu tawdre aduna nangna hatki khaliba angang singdo hojikta hatpa yararoi ai nangbu nangi nahan phamda hananaba nangbu ai layamlenda thanabagi damakta thorang punamak tawba loirawadawni Maramaduna nang ngasi dagina numit thangji numit asida nahak sungsoi soidana larebakta chattaba yararoi asom na hairakpada mani khombagi mamanaba pharen jauna kauthokiba put aduna aibu nakoina thulingo matamda kauthokpa aduga halalingo matamda halanba yabro haujikti aina su haningo matamda hangani aduga lilingo matam phabu leigani mani khombase aidia manung siure aduna maga punsi chupa leiragadabani mongonda patana yengakpa amadi mongonda khana hawrapa punamak aina amata lema tharoi mama hoigera mapa hoigera ngasai mani khomada mahaki mapana ngangkhibado ayamna sawribani aduna angang singse mathang hatpa lohraga mani khomagi mapa koireng sisu aina ngasi dagi numit kharnigi matungda halagadabani adum hairakpada somdadi pharen jawdo makokto makut haple masidagi di pharen jawna kamdongni sidi haiduna wakal bogon khallaga haujikti mana kauthokliba angang ado mana karigubo upayam natraga upayam tawduna thunamak mangan khidaba yararoi haibsi mahana khangbadagi mahapu them lawduna manganna basem sarakli adubu angang adudi amuka sumi haluni haiduna sakri pharen jaw tofong khangdana hangada handa chatuna mangut adu leiri tanja adu to koiring para throklaga babung kari tawbirabagi tumbaga mata yadrabro asomna hairakpada pharen jawna hai isuna sumna ngamdadana Mauri phai leraga aina kamdong tumba yaga tawibano kari karam tawraga phanjige haiduna khalam libani ne adumna hairakpada mani khombagi mapa koirengna babong sengna haibiu nasu nupa asida babongna kari tawsabano mana hojik tawliba mawong semang thakta amuka phabu tawkhijiba mawongni babongna kari tawkhageba asumna hairakpada pharin jaw haiduk taba yathabana hojikti asengba singado loina ma haidokle mari khomana mahaki mamanaba amatang leijarabadi haiduna yamna taxi sonjaba kapsaba aduda nungai taduna mahaki thamakta timulaimu ama mahaki marupni haiduna kauthokuri haujikti mani khomna taw haiba thaw khudimak timulaimu aduna loinamak tawri hatlo haiba mi hadi kallu haiba mina kalli phu haiba mina phuri phugono haiba mina phudri tawriba mawonga sidai chu kai tawdabno khangdre lai adu su loisanaba ina hairubada loisansi haiba yaraktre asomna hairakpada koireng mathayam sana adudi babung kamdong siri ahaiba amaiba makauraga yengtho hansira adumna hairakpada pharen jauna nati tawriba thabaga se laikai wa lawu yabrati misi mina yawrabanina maramaduna thangji numit ngai jabasu hayengi numit asida aina kauthuluriba mani khomaki mamanaba se sumchoi sodina aina manghan khirgadabani mana yadaba yabro namduna aina thaki gadoribani singu lai tainaba tabani asumna wa khanaraba matungta pharen jaw amadi maki machanupa koireng imungda changduna magi kada tumna khri koireng na magi kada tumba changam daida machanupa mani khobabu haifit jinglai adubu mani khombadi hauji phawon ngai dana damak tumduna leiri masigi matung haujikti somdana kamdauri mani khombagi mamanaba do ngarang mani khombaga khana khiba maki mamanaba adugi banakta laktuna mani khomba saduna amuka su kaurakli adumna kaurakpada mamanaba adudi khangdabanina mahaki mamanaba mani khomna korokli boi ningduna mapal thorokli aduga ahingsida kauriba sibu karino phuna sairo haiduna hairu baduda haujikti mani khomba saraka lakliba saktamado
ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯃꯗ ꯁꯠ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯅꯤ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯂꯤ ꯃꯍꯥꯛꯅ ꯀꯞꯂꯛꯄꯗꯒꯤꯗꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯑꯁꯨꯝꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯒ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯁꯨ ꯀꯟꯕ ꯉꯝꯂꯝꯗꯦ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯄꯪꯆꯤꯛꯇ ꯆꯤꯛꯊꯠꯆꯔꯛꯏ ꯑꯁꯨꯝꯅ ꯄꯪꯆꯤꯛꯇ ꯆꯤꯛꯊꯠꯆꯔꯛꯄꯗꯒꯤꯗꯤ ꯃꯃꯩꯊꯪꯗ ꯃꯉꯛ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯂꯩꯈꯥꯏꯖꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ ꯑꯃꯥꯏꯕ ꯑꯃ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯦ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯁꯦꯠ ꯀꯥꯏꯅ ꯐꯖꯅꯃꯛ ꯄꯥꯎ ꯑꯗꯨ ꯇꯥꯟꯅꯔꯛꯂꯤ ꯄꯥꯎ ꯑꯁꯤ ꯇꯥꯟꯅꯔꯛꯄꯗ ꯁꯣꯝꯗ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯄꯥ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯐꯩꯔꯦꯟꯖꯥꯎꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯅ ꯀꯧꯊꯣꯛꯂꯨꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯍꯜꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯁꯤꯟ ꯂꯥꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤ ꯃꯊꯪ ꯃꯊꯪ ꯁꯤꯔꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯐꯩꯔꯦꯟꯖꯥꯎꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯤꯔꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯅꯥꯅꯁꯨ ꯑꯣꯏꯔꯣꯏ ꯃꯥꯒꯤ ꯃꯅꯤ ꯈꯣꯝꯕ ꯍꯥꯏꯕꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯁ꯭ꯀꯨꯜꯗ ꯃꯍꯥꯛꯀ ꯈꯟꯅꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯊꯪ ꯃꯊꯪ ꯁꯤꯔꯛꯂꯦꯗꯅ ꯉꯔꯥꯡꯗꯁꯨ ꯑꯣꯖꯥ ꯁꯤꯒꯤꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯉꯁꯤꯅ ꯃꯣꯏꯒꯤ ꯏꯆꯥ ꯁꯤꯔꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯉꯁꯥꯏꯗꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯁꯤꯔꯛꯂꯒ ꯑꯩꯈꯣꯏꯅ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯍꯧꯅꯔꯒ ꯃꯅꯤ ꯈꯣꯝꯕꯒꯤ ꯌꯨꯝ ꯀꯣꯏꯔꯦꯡꯒꯤꯗ ꯂꯥꯛꯂꯤ ꯃꯌꯥꯝ ꯍꯧꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯀꯣꯏꯔꯦꯡꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯜꯂꯛꯄꯗꯒꯤꯗꯤ ꯀꯣꯏꯔꯦꯡ ꯍꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏꯁꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯤꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯆꯥꯅꯨꯄꯥ ꯃꯅꯤ ꯈꯣꯝꯕ ꯀꯔꯥꯏ ꯆꯠꯈ꯭ꯔꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯁꯤ ꯄꯨꯡ ꯑꯣꯜꯍꯜꯂꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯣꯏꯔꯦꯡꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯪꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯤꯟꯅꯕ ꯃꯤꯑꯣꯏ ꯁꯨꯝꯁꯨ ꯅꯠꯇꯦ ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯇꯝꯃꯒ ꯂꯩꯖꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯕꯗꯅꯥꯝ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯒ ꯃꯃꯥꯡꯊꯛꯇ ꯈꯔ ꯅꯨꯡꯉꯥꯏꯅꯈꯤꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯕꯗꯅꯥꯝ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯗ ꯄꯤꯁꯟꯕꯗꯨꯗꯤ ꯑꯩ ꯈꯛ ꯌꯥꯔꯣꯏ ꯑꯗꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯎꯪꯈꯠꯅꯔꯛꯂꯤ ꯑꯁꯨꯝꯅ ꯎꯪꯈꯠꯅꯔꯛꯂꯕ ꯑꯗꯨꯗ ꯈꯨꯠ ꯊꯥꯅꯉꯥꯏ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯩꯔꯦꯟꯖꯥꯎꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯆꯨꯝ ꯑꯔꯥꯟꯁꯨ ꯈꯪꯗꯅ ꯍꯦꯛꯇꯃꯛ ꯐꯨꯕ ꯌꯥꯕ꯭ꯔꯣ ꯅꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯗꯨꯗꯤ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯁ꯭ꯀꯨꯜꯁꯨ ꯁꯨꯇꯤ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯤ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥ ꯃꯥꯅ ꯉꯝꯒꯗꯧꯔꯤꯕꯅꯣ ABC ꯐꯥꯎꯕ ꯃꯊꯟꯇ ꯍꯥꯏꯕ ꯍꯩꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯀꯝꯗꯧꯅ ꯂꯥꯏꯁꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯣꯏ ꯄꯥꯔꯣꯏꯗꯕ ꯊꯣꯡꯃꯣ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗꯨꯅ ꯅꯈꯣꯏꯅ ꯌꯥꯅꯗꯕ ꯃꯤꯁꯤꯡꯅ ꯑꯗꯨꯃꯛ ꯇꯧꯔꯛꯂꯒ ꯑꯩꯈꯣꯏ ꯇꯥꯏꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡꯅ ꯌꯥꯝ ꯊꯤꯅ ꯆꯩꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯕꯗꯤ ꯉꯝꯗꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯐꯩꯔꯦꯟꯖꯥꯎꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏ ꯑꯁꯦ ꯈꯨꯔꯨꯝ ꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯏꯔꯦꯡꯗ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯑꯁꯤꯒ ꯉꯔꯥꯡ ꯐꯥꯎꯕꯗ ꯁꯥꯇ꯭ꯔ ꯑꯅꯤ ꯑꯣꯖꯥ ꯑꯃ ꯌꯥꯎꯅ ꯁꯤꯈ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯈꯣꯏꯁꯨ ꯈꯪꯂꯤ ꯃꯅꯤ ꯈꯣꯝꯕꯗ ꯃꯈꯣꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯉꯥꯡꯂꯨꯕꯗꯒꯤꯅꯤ ꯃꯅꯤ ꯈꯣꯝꯕꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯉꯥꯡꯂꯨꯕꯁꯤꯡ ꯑꯣꯖꯥ ꯑꯣꯏꯒꯦꯔꯥ ꯁꯥꯇ꯭ꯔ ꯑꯣꯏꯒꯦꯔꯥ ꯃꯊꯪ ꯁꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯅ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯂꯣꯏꯅꯃꯛ ꯈꯪꯗꯣꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯣꯖꯥ ꯑꯃ ꯃꯈꯣꯏꯒꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯀꯧꯈꯤꯕ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯅꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯍꯥꯠꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯝꯂꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯝꯕ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯗ ꯍꯪꯂꯤ ꯑꯗꯨꯒ ꯂꯥꯏ ꯊꯥꯖꯤꯜꯂꯛꯂꯤꯕ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯈꯪꯗꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯗ ꯍꯪꯂꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯌꯥꯅꯈꯤꯗꯕ ꯈꯟꯅꯈꯤꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯅꯤ ꯈꯣꯝꯕ ꯀꯧꯕ ꯑꯉꯥꯡ ꯑꯃꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈꯤ ꯍꯥꯏꯗꯨꯅꯁꯨ ꯇꯝꯂꯤ
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯉꯛꯅꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯅꯤ ꯈꯣꯝꯕꯕꯨ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯣꯏꯔꯦꯡꯅ ꯑꯩꯒꯤ ꯏꯆꯥꯗꯤ ꯍꯧꯖꯤꯛ ꯅꯥꯔꯒ ꯂꯩꯔꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤ ꯂꯩꯋꯥ ꯈꯪꯗꯅ ꯀꯃꯥꯏꯅ ꯂꯥꯏ ꯇꯥꯏꯅꯒꯗꯧꯔꯤꯕꯅꯣ, ꯂꯥꯏ ꯀꯧꯊꯣꯛꯀꯗꯧꯔꯤꯕꯅꯣ, ꯂꯥꯏ ꯀꯧꯊꯣꯛꯄꯁꯤꯕꯨ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯗꯣꯔꯤꯕꯅꯤ, ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯕ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯍꯣꯡꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ, ꯀꯨꯏꯗ꯭ꯔꯤ, ꯃꯁꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯟꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯁꯥꯎꯔꯛꯇꯅ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯗꯨꯅ ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯃꯤ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯑꯃ ꯁꯤꯖꯜꯂꯦ ꯍꯥꯏꯗꯨꯅ ꯀꯦꯁ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯆꯩꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯀꯤꯅꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ, ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯅ ꯂꯥꯏꯍꯟ ꯇꯧꯗꯨꯅ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯑꯣꯏꯗꯨꯗꯁꯨ ꯇꯥꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯐꯔꯦ ꯑꯗꯨꯃꯛ ꯇꯧꯔꯣ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯅ ꯁꯤꯈꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯏ ꯇꯥꯏꯅꯗꯨꯅ ꯃꯅꯤ ꯈꯣꯝꯕꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯗ ꯐꯥꯏꯔꯦꯟꯖꯥꯎꯁꯨ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ, ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤ ꯈꯣꯝꯅ ꯇꯧꯔꯛꯂꯤꯕ ꯗꯁꯥꯂꯪꯕꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯉꯥꯛꯊꯣꯛꯇꯨꯅ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯇꯧꯊꯣꯛꯈꯤ, ꯑꯗꯨꯒ ꯃꯅꯤ ꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯄꯨꯔꯛꯈꯤꯕ ꯐꯥꯏꯔꯦꯟꯖꯥꯎꯅ ꯄꯨꯔꯛꯈꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯥꯡꯍꯟꯈ꯭ꯔꯤ, ꯍꯥꯏꯕꯗꯤ ꯃꯍꯜ ꯐꯟꯗ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯍꯜꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯍꯜꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤ ꯈꯣꯝꯕꯁꯨ ꯃꯊꯛꯇ ꯂꯩꯔꯝꯕ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯐꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯝꯕꯗꯨꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯅꯤ ꯈꯣꯝꯕꯁꯨ ꯁ꯭ꯀꯨꯜꯗ ꯀꯥꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯇꯣꯠꯅ ꯇꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯅꯤ ꯈꯣꯝꯕꯕꯨ ꯈꯔꯗꯤ ꯀꯤꯇꯛ ꯇꯧꯗꯨꯅ ꯈꯃꯨꯛ ꯇꯧꯅ ꯂꯣꯏꯅꯈꯤ꯫ ꯑꯩꯒꯤ ꯃꯔꯨꯞ, ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫